ngasi August ke tang ahom gin midang paw la thokchari ahan bada pawnil khon paw chede gelo chari pa thokchari sub inspector ama society tawduna sijakre Mori the posting taba kun suba battalion CRPF ki sub inspector ama masa matomta kapsin jaduna sijakre masa mathanta masa ke service gun na kapsin jaduna sijakraba personnel adudi Prasana Kumar deka sahi yankai humdoi kawi mahak masa ke barek ki ka amada mathanta masa ke service gun na kapsin jaduna sijaraga leram ki bani hairi mahakari ki dabak ta masa mathanta kapsin jaduna sijakhibanu haiba chap chana hojik phawgi oina khangmangamdri mahak ki thawai yaudraba hakchang postmortem tonaba mathau taba thabak laukat khre hairi Makataba Pauda Kangla Pauche the Gilakochari. Surasanpur Amati Kangpok Pitagi AR louthokhandanaba kuki MLA Tarana Prime Minister da memorandum pisinkhre. Manungge warul pathokchari taminasi Surasanpur Amati Kangpokpi District da Mathau Tauriba Assam Rifles ki mahutta CRPF na mahut chinnaba laingakna lokholak liba firep asi sana handanaba kuki MLA Tarana Prime Minister Narendra Modi da memorandum ama pisinkhre. Prime Minister da pisin kiba memorandum aduda Surasanpur amadi Kangpokpi ki district da mathau tauriba mapan suba amadi kunithoi suba Assam Rifles battalion ani asi lauthok laga CRPF na mahut sinnaba honariba si yamna laibak thibani singi mafam singdo oina khwaidagi neutral oiba force asi AR na oiri law and order control tonaba honabada AR na lawriba thodang adukki matik chawi Maramaduna Surasanpur amadi Kangpokpi district ta thamliba mapan suba amadi kunithoi suba Assam Rifles asi lauthokpiganu haiba saitu AC gi MLA Haukholet Kipgan Cycle AC gi MLA Kimnio Haukip Hangsing Surasanpur dagi MLA LM Khaute Tipaimok he MLA Ngursang Lur Sanate Tenopal gi MLA Letpau Haukip Henglep Kendra gi MLA Ledzamang Haukip Singhat Kendra ki MLA Jinlum Thang Saikot AC ki MLA Paulian Lan Haukip Kangpokpi AC ki MLA Nemsa Kip Ganamadi Thanlon AC ki MLA Bungjagin Baltira Punna Thokpa Chirol Amana Hairi